Praise the Lord. Ahanba magtada yengbiriba amasung tabiriba ichilinaw ichechel ima pabungsing mayam pumnamagpo thamoidagi nungsiba amasung ikai khumnaba uchari mayam aingonda ngasi ase manipurdagi inaw mana keno tawbire egi WhatsApp ta message iraga thabire amasung message tuda asumna mahakna ibirakpane inaw asina asumna ibirei oza nanawgi mating kitang panghanjaningi nanaw hidak chabadagi khara farak adubu hidak to mamal yamna tangbana maram oiraga leiba ngamdre ozana yaragadi mating amukta pangbiyu oza aisu nabadagi thabak chattabana yam ware imungse haiduna ibirei sumna mayam inaw asina aigi WhatsApp ta thabirakpane amasung aina call back tawjaraba matungda inaw amasung magi mamaga wari sanajare mekhoi asi Christian Yesu Christ u thajaba family ni adubu awaba anaba kayana maram oiraga mekhoi ni hojik leiriba condition se yam wana leibase igonda phongdok pirei amasung inaw adu ma changamdabagi maramna isorgi thogol tawramba gospel isai samba inaw ni adubu ma mayumda leire aduga hidak sai adumusung hidak sabadagi kharabi fare adu hidak saningai gi paisana chingba haw leiti aduga gas cylinder amagi leitaba adu yamna waba condition da leibase aikonda phongdok pirei mateng pangbiu haiduna haibirakpani mayam adu aikhoigi fellowship ado handa kharani lepi maramdi manipur dagi hoi che chilichilinaw kaya aikhoigi langi maramna su protest tawba thokpa khotpa tawbanina aduna kena tawba fazana yawba ngamdaba fall matam call do matam sana thangatpa ngamdabadagi kharani lepi aduiba taragasu aikoi soidana mating khara pangjagani aduga aingonda haibirakpa matamdagi aina lupa lising amakakti mayam aina mating pangjakhare adu mayamdagisu mating pamjai ngasi ina semjaribasi maruoina waraba family asida Kristagi machanupa machanupi sing asida mating pangnabagi damakta mating pangminasi haiduna ina semjabani mayam aduga aroibada inaw aduna gospel gi se ama ina request tawbadagi mana sakpirei adu sutabiu adom Jesu Christ bu thajaba aduga adomda denomination yengdana aigi magi haina khaidana adom isorbu nungsijabo iba taragadi inaw sigi family asida soidana mating pangbiu mayam mating pangjabase asukki mati aikoina sargadalan kasinbani mating pangba haibase aikoi sargadalan kasinbani aikoi asengbalan se kanagumba amagi waraba matamda mating pangba sina oigedobani aduga Kristagi nungsibase aikoina khaidokadobani nate aikoi punsangadobani mayam tongan jati oiba taragasu Kristada aikoi amatani haiduna haibibani ai Holy Bible dagi shogi wahai amatang pathokserake Matthew gi pandup kunmanga gi pada kunthra manga da sun kunthra manga kunthra truk da sunna hai maramdi aina lamlabada ne khoina ingonda chanaba chinjak pirami aduga aina khawrang labada ne khoina ingonda thaknaba pirami aina lamlanba oiringai da ne khoina ibu lausin birami phi leitrabada ne khoina ingonda phi pibirami aina narabada ne khoina ibu yengsin birami aina kaisum sangda leiba matamda ne khoina aigi nakta laklame hai hallelujah pathokhraba masung takhraba pagi wahaina su tabiriba punamakpu oina biboisanu mayam aikoi Kristagi nungsiba achumba se hene mayam aikoi takthokminasi uthokminasi masung Kristadi aikoi punamakini maram aduna taibang panbada leiba matamda awaba family ma uba matamda aikoi ngamjaba mating pangadabani mayam aikoi ai pangkhigani amasung mayamnasu mating pangbiu haiduna Jesu Kristada leijaba ichilinaw iche chalima papusing thajaba singda aina request tawjari masigi wapawasi matinggi damaktani adomna yengbiba taragadi adomna ngambiba taragadi adomna nungsiba phawbiba taragadi Jesu Kristagi mingda mating pangbiu haibase ai haijaramge mayam GPay number aduga akogi QR code se ai hapcharamge family asigi damaktani aikogi fellowship ki magi dagisu aduga mayamna pibirakpa mating pangbirakpado adu aikoi pullaga hapchagani adomdagi mating ngaijari Prabhu Jesu na adombu sokpi boisanu aduga tekta kaidana thambi boisanu mayam aiga inaw amasung magi mamaga wari sanajabase adom tabiu selun yoiba ma tawramme amkapagi anu tawrambasida aije matam kuina depression naraga lakpane si depression naraga lakpasida depression nabati kuire adu nabado matam khara isorda lakjabadaidi faraga haitarene depression matam kuina naramadi faraga kona adumaina
ꯑꯦꯡꯖꯥꯏꯇꯤꯒꯨꯝꯕ ꯂꯩꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯒ꯭ꯌꯥꯁꯇ꯭रिꯛ ꯐꯣꯝ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯍꯛꯆꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯖꯦꯁ ꯇꯧꯕꯗ ꯋꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯩꯅꯥꯁꯦ ꯑꯗꯨꯝ ꯑꯩ ꯊꯕꯛ ꯆꯠꯅ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯆꯥꯕ ꯊꯛꯄꯁꯦ ꯊꯥꯎ ꯊꯨꯝ ꯁꯥ ꯀꯩꯀꯥꯁꯦ ꯌꯥꯝꯅ ꯆꯥꯁꯟꯗꯕꯤꯗꯀꯣ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯑꯃꯗ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯏꯁꯣꯔꯒꯤ ꯋꯥꯔꯁꯤꯞ ꯀꯩꯀꯩꯁꯨ ꯑꯗꯨꯝ ꯆꯤꯡꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯇꯧꯔꯝꯕꯅꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯈꯪꯍꯧꯗꯅ ꯍꯦꯟꯖꯜꯂꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯛꯄ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯨꯛꯇ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁꯇꯣ ꯐꯣꯝ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯣꯛ ꯉꯥꯎꯈꯠꯂꯛꯄ ꯈꯣꯠꯄ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯋꯥꯔꯛꯄ ꯈꯣꯠꯄ ꯇꯧꯕꯗ ꯑꯩ ꯊꯕꯛꯁꯨ ꯂꯦꯞꯈ꯭ꯔꯦꯕ ꯊꯥ 3-4 ꯁꯨꯖꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯁꯨ ꯗꯣꯛꯇꯔꯁꯤ ꯌꯦꯡꯊꯣꯛꯀꯦ ꯇꯧꯕꯁꯦ ꯀꯌꯥ ꯌꯦꯡꯉꯛꯇꯦ ꯍꯥꯟꯅꯗꯩꯁꯨ ꯏꯁꯣꯔꯅ ꯑꯗꯨꯝ ꯐꯍꯟꯖꯁꯅꯤꯅ ꯑꯗꯨꯝ ꯐꯍꯜꯂꯒꯁꯨ ꯂꯥꯛꯄꯨꯗꯤ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯥꯡꯌꯦꯡ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯋꯥꯕ ꯂꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯣꯛꯄꯗꯣ ꯀꯌꯥ ꯀꯩꯅꯣ ꯇꯧꯅꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯖꯥ ꯑꯗꯩ ꯑꯩꯈꯣꯏ ꯕꯥꯁꯨ ꯄꯦꯟꯁꯤꯟ ꯆꯠꯄ ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯤꯒꯨꯝꯅꯐꯝꯀꯌꯥ ꯀꯩꯅꯣ ꯇꯧꯅꯗꯕꯒ ꯑꯗꯒꯤ ꯑꯩꯁꯨ ꯅꯥꯔꯒ ꯂꯩꯕꯒ ꯎꯆꯤꯟꯅꯥꯆꯤꯟꯅ ꯍꯟꯗꯛ ꯗꯣꯛꯇꯔꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯅ ꯗꯤꯂꯤꯚꯔꯁꯤꯡꯅ ꯄꯥꯡꯕꯤꯔꯛꯇꯅ ꯆꯠꯎꯔꯦ ꯑꯗꯨ ꯆꯠꯎꯔꯒ ꯍꯤꯗꯥꯛ ꯊꯥꯔꯛꯄꯁꯦ ꯂꯨꯄꯥ 500 ꯂꯨꯄꯥ 400 ꯁꯨꯃꯥꯏꯅ ꯌꯧꯕ ꯉꯥꯛꯇ ꯊꯥꯔꯛꯑꯦꯕ ꯍꯤꯗꯥꯛꯇꯨꯁꯨ ꯌꯥꯝꯃꯦ ꯑꯗꯨ ꯆꯥꯕꯗ ꯈꯤꯇꯪꯗꯤ ꯐꯖꯔꯦꯕ ꯑꯩꯁꯦ ꯆꯥꯛ ꯆꯥꯕ ꯌꯥꯔꯛꯑꯦ ꯑꯗꯨꯒ ꯄꯨꯛ ꯈꯤꯇꯪꯗꯤ ꯐꯔꯛꯄ ꯑꯗꯣ ꯐꯔꯛꯄꯁꯤꯗ ꯑꯩꯁꯦ ꯍꯤꯗꯥꯛꯁꯦ ꯂꯩꯕꯁꯦ ꯑꯃꯨꯛ ꯉꯝꯃꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯖꯥ ꯑꯗꯩ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯅ ꯑꯗꯨꯒꯤ ꯑꯣꯖꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯕꯗꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯥꯎꯊꯣꯛꯆꯕ ꯌꯥꯝ ꯐꯥꯎꯋꯦꯕꯀꯣ ꯑꯣꯖꯥ ꯑꯗꯒꯤ ꯄꯩꯁా ꯅꯨꯡꯁꯥꯒꯤ ꯁꯨꯃꯥꯏꯅ ꯍꯤꯗꯥꯛ ꯂꯩꯕ ꯈꯣꯠꯄ ꯉꯝꯃꯛꯇꯕ ꯑꯗꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣই ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯋꯥꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯆꯦꯡ ꯆꯥꯛꯁꯨ ꯂꯩꯇꯕ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯋꯥꯔꯒ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯒꯤ ꯈꯪꯗꯦ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯑꯩꯁꯨ ꯑꯍꯥꯟꯕꯒ ꯑꯣꯏꯕ ꯍꯥꯏꯗꯣꯛꯄꯁꯨ ꯀꯌꯥ ꯍꯩꯇꯦ ꯍꯣꯏ ꯑꯗꯣ ꯏꯅꯥꯎꯒꯤ ꯌꯨꯝꯗ ꯃꯤ ꯀꯌꯥꯅꯣ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯩꯈꯣই ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 3 ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅꯦ ꯑꯩ ꯅꯨꯄꯤꯅꯦ ꯑꯩꯈꯣꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯄꯨꯂꯞꯅ 9ꯅꯦ ꯑꯣꯖꯥ 9 ꯂꯩꯕꯀꯣ 2 ꯑꯃꯗꯤ ꯑꯥꯗ ꯂꯩꯕ 2 ꯑꯃꯅ ꯌꯨꯝꯗ ꯂꯩꯇꯕ ꯌꯨꯝꯗ ꯂꯩꯇꯕ ꯑꯗꯣ ꯏꯅꯥꯎꯒꯤ ꯐꯦꯃꯤꯂꯤꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯏꯃꯨꯡꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯏꯅꯥꯎꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯂꯨꯟꯒꯤ ꯗꯨꯀꯥꯟ ꯍꯥꯡꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯀꯨꯏꯔꯦꯀꯣ ꯆꯠꯈꯤꯗꯕ ꯀꯨꯏꯔꯦ ꯑꯣꯖꯥ ꯊꯥ 4-5 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯍꯛꯆꯥꯡ ꯉꯝꯗꯕꯒꯤꯅꯦꯕ ꯍꯛꯆꯥꯡ ꯉꯝꯗꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯅꯥꯎꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯀꯃꯥꯏꯅ ꯏꯟꯀꯝꯁꯦ ꯀꯃꯥꯏꯅ ꯏꯟꯀꯝ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯤ ꯂꯩꯗꯅ ꯆꯦꯡ ꯋꯥꯟꯕ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯏꯅꯥꯎꯒꯤ ꯏꯃꯥꯒ ꯕꯕꯥ ꯍꯣꯏꯗꯤ ꯊꯕꯛ ꯁꯨꯕ ꯀꯃꯥꯏꯅ ꯇꯧꯏ ꯑꯍꯟ ꯑꯣꯏꯔꯕ ꯌꯥꯝꯅ ꯌꯥꯝ ꯀꯟꯅ ꯑꯍꯟꯕꯨꯗꯤ ꯆꯍꯤꯕꯨꯗꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯣꯏ ꯀꯩ ꯍꯥꯏꯅꯤ ꯁꯨꯕ ꯅꯣꯝꯕ ꯋꯥꯈꯜ ꯑꯃꯗꯨꯅꯗꯤ ꯑꯍꯟ ꯑꯣꯏꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯏꯍꯟꯖꯔꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯏꯃꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯣ ꯏꯅꯥꯎꯅ ꯏꯃꯥ ꯍꯧꯖꯤꯛ ꯌꯨꯝꯒꯤ ꯀꯟꯗꯤꯁꯟꯁꯦ ꯍꯥꯏꯔꯛꯄꯗ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯏꯟꯀꯝꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯏꯃꯥ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯔꯕꯥꯔ ꯇꯧꯔꯁꯨ ꯀꯥꯟꯅꯗꯕ ꯇꯧꯔꯨꯕꯗ ꯃꯅꯤꯡꯅ ꯁꯨꯝ ꯍꯟꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯊꯤꯟꯕ ꯈꯣꯠꯄ ꯀꯝꯄꯅꯤꯒꯤ ꯌꯥꯎꯔꯒꯁꯨ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯑꯗꯨꯝ ꯆꯠꯂꯦꯀꯣ ꯆꯠꯄꯗꯣ ꯆꯠꯂꯒꯁꯨ ꯃꯣꯏꯁꯨ ꯄꯣꯠ ꯆꯩ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯦꯛ ꯂꯦꯞꯄ ꯂꯩꯔꯒꯅ ꯍꯦꯛ ꯊꯤꯟꯕ ꯑꯗꯨꯒ ꯃꯣꯏꯁꯨ ꯇꯣꯂꯣꯞꯁꯨ ꯍꯥꯟꯅꯗꯧꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯁꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ
ꯃꯣꯏꯁꯨ ꯈꯔ ꯁꯨꯝ ꯍꯪꯉꯛꯄꯗ ꯁꯣꯝꯗꯗꯤ ꯆꯥꯅꯕꯗꯣ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯀꯩꯁꯨ ꯂꯣꯏ ꯇꯥꯡꯉꯤꯗꯅꯀꯣ ꯃꯃꯜꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅꯤ나 ꯑꯗꯨꯝ ꯀꯣꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤꯅꯗꯤ ꯋꯥꯠꯄꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯄꯦꯟꯁꯤꯟ ꯐꯪꯉꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯏꯆꯥ ꯑꯃ ꯂꯨꯍꯣꯡꯕ ꯑꯃ ꯇꯧꯔꯛꯄꯗꯁꯨ ꯂꯧꯔꯨꯕ ꯈꯣꯠꯂꯨꯕ ꯑꯗꯒꯤ ꯀꯛꯈꯤꯕ ꯈꯣꯠꯈꯤꯕꯗ ꯄꯩꯁꯥꯁꯨ ꯂꯦꯝꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯗꯤ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯨꯔꯝ ꯆꯥꯔꯝꯁꯨ ꯈꯪꯗꯕ ꯑꯗꯒꯤ ꯕꯕꯥꯁꯤꯁꯨ ꯑꯣꯐꯤꯁꯇ ꯆꯠꯂꯝꯃꯒ ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯃꯤꯗꯧꯅ ꯍꯩꯕꯗꯤ ꯑꯣꯏꯗꯦꯕꯀꯣ ꯃꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯈꯣꯠꯄ ꯃꯌꯥꯝ ꯆꯠꯅꯩ ꯁꯨꯃꯥꯏꯅ ꯆꯠꯄꯗꯤ ꯍꯩꯇꯕ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯋꯤ ꯌꯥꯝꯅ ꯐꯤꯕꯝ ꯑꯃ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯒꯤ ꯑꯅꯥꯕꯁꯤ ꯏꯆꯥ ꯅꯨꯄꯥꯁꯤꯒꯤ ꯑꯅꯝꯕ ꯃꯥꯁꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯦ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯟꯗꯛꯁꯤ ꯍꯦꯛꯇ ꯃꯥꯒꯤ ꯍꯦꯟꯀꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯊꯤꯟꯕ ꯂꯦꯡꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯁꯤꯗ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯑꯣꯖꯥꯅꯁꯨ ꯀꯌꯥ ꯇꯧꯕꯤꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯑꯗꯨꯝ ꯌꯥꯡꯕ ꯑꯁ ꯅꯨꯡꯉꯥꯏ ꯍꯛꯆꯥꯡꯗ ꯑꯗꯨꯝ ꯑꯣꯖꯥꯗ ꯌꯥꯝꯅ ꯑꯗꯨꯝ ꯇꯧꯍꯟꯁꯤ ꯑꯃꯨꯛ ꯍꯥꯏꯅꯩ ꯑꯩꯈꯣꯏꯁꯨꯀꯣ ꯑꯗꯒꯤ ꯍꯦꯛ ꯇꯧꯕ ꯀꯥꯟꯗꯁꯨ ꯐꯣꯟ ꯄꯥꯏꯔꯛꯇꯕꯒꯨꯝꯕ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯣꯖꯥꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯤ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯁꯨ ꯁꯨꯐꯝ ꯈꯪꯗꯗꯅ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯁꯤꯒꯦꯅ ꯇꯥꯟꯅꯔꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯒꯩꯗꯤ ꯂꯥꯟꯒꯤꯁꯨ ꯃꯔꯛ ꯑꯣꯏꯕꯅꯤꯅ ꯏꯃꯥ ꯍꯣꯏꯗꯁꯨ ꯑꯋꯥꯕꯁꯨ ꯅꯪꯉꯝꯒꯅꯤꯀꯣ ꯍꯣꯏ ꯑꯗꯒꯤ ꯃꯤꯒꯤꯗꯁꯨ ꯑꯩꯈꯣꯏꯗꯤ ꯕꯔꯥꯗ ꯂꯩꯖꯕꯅꯤꯅ ꯉꯥꯏꯈꯣ ꯏꯃꯥꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯏꯃꯥꯁꯤꯁꯨ ꯈꯤꯇꯪ ꯍꯧꯅ ꯍꯥꯏꯕꯤꯌꯨꯀꯣ ꯇꯥꯕ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯍꯧꯖꯤꯛ ꯚꯔꯥꯗ ꯂꯩꯕ꯭ꯔꯣ ꯕꯔꯥꯗ ꯂꯩꯖꯕꯅꯤ ꯌꯨꯝꯗꯤ ꯀꯩꯗꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯍꯤꯡꯒꯣꯜꯁꯦ ꯀꯩꯅꯣꯅꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯀꯩꯅꯣ ꯅꯥꯔꯛꯄ ꯈꯣꯠꯂꯛꯄ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯌꯣꯟꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯦꯁꯦꯟ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯨ ꯌꯣꯟꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯄꯦꯟꯁꯤꯟꯁꯦ ꯐꯪꯉꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯗ ꯊꯝꯃꯒ ꯂꯣꯟ ꯑꯃꯨꯛ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯍꯤꯡꯒꯣꯜꯗꯣ ꯂꯧꯅꯕ ꯀꯥꯏꯅ ꯃꯤꯅ ꯍꯦꯛ ꯌꯥꯄꯤꯔꯛꯄꯗ ꯑꯩꯁꯨ ꯍꯦꯛ ꯊꯥꯖꯒꯟꯕ ꯑꯣꯏꯕ ꯑꯗꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯦꯛ ꯊꯝꯗꯣꯛꯎꯔꯦꯕꯀꯣ ꯍꯦꯛ ꯊꯝꯃꯨꯕ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯕꯦꯡꯗꯣ ꯀꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯄꯩꯁꯥꯗꯨꯁꯨ ꯑꯗꯨꯒꯤꯁꯨ ꯃꯥꯡꯈ꯭ꯔꯦ ꯑꯗꯒꯤ ꯂꯩꯍꯧꯔꯤꯕꯅꯦ ꯕꯕꯥꯒꯤ ꯄꯦꯟꯁꯤꯟꯗꯨꯁꯤꯁꯨ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯊꯝꯃꯦꯗꯅ ꯆꯥꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯗꯦꯅ ꯁꯨꯝ ꯊꯝꯗꯣꯛꯑꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯅꯤꯅ ꯂꯦꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯀꯩꯅꯣꯒꯤ ꯔꯨꯝꯒꯤ ꯚꯔꯥꯗꯤ ꯀꯌꯥꯅꯣ ꯏꯃꯥ? 8,000 ꯂꯧꯋꯦ꯫ 8,000? ꯑꯣꯍꯣ. ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯇꯥꯖꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ. ꯏꯃꯥ ꯍꯣꯏꯒꯤ ꯏꯁꯣꯔꯒꯤ ꯐꯦꯃꯤꯂꯤꯅꯤ, ꯏꯁꯣꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤꯀꯣ, ꯈ꯭ꯔꯤꯁꯇꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ. ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯐꯦꯂꯣꯁꯤꯞ ꯇꯧꯕꯗꯣ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯖꯕ ꯇꯥꯏꯀꯣ. ꯑꯩꯈꯣꯏꯒꯤ ꯐꯦꯂꯣꯁꯤꯞ ꯌꯥꯎꯔꯝꯕ ꯏꯆꯦ ꯏꯆꯜ ꯀꯌꯥꯁꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯀꯩ ꯍꯥꯏꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯃꯣꯏꯁꯨ ꯃꯥꯌꯣꯛꯅꯕꯅꯤꯅ, ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯊꯣꯛꯇꯅ ꯇꯧꯕꯗꯣ, ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯗꯣ ꯃꯣꯏꯁꯨ ꯌꯥꯎꯕꯅꯤꯅ ꯀꯣꯜꯗꯣ ꯐꯖꯅ ꯇꯧꯕ ꯉꯝꯃꯛꯇꯕ, ꯑꯃ ꯇꯧꯔꯛꯇꯕ ꯀꯌꯥꯗꯒꯤ ꯐꯦꯂꯣꯁꯤꯞꯁꯦ ꯈꯔꯅꯤ ꯄꯣꯊꯥꯔꯤ ꯏꯃꯥꯈꯣꯏꯁꯨ ꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯑꯁꯥ ꯇꯧꯔꯁꯨ ꯏꯃꯥ ꯍꯣꯏꯒꯤꯗꯃꯛꯇꯗꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ. ꯑꯗꯨꯒ ꯏꯅꯥꯎ ꯔꯥꯖꯨꯗꯣ, ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯍꯤꯗꯥꯛ ꯆꯥꯕꯗꯒꯤ ꯈꯔ ꯐꯔꯦ ꯍꯥꯏꯅ ꯇꯥꯕꯗꯁꯨ ꯍꯔꯥꯎꯏ. ꯑꯗꯨꯒ ꯍꯤꯗꯥꯛꯇꯣ ꯃꯈꯥ ꯇꯥꯅ ꯆꯥꯕ ꯉꯝꯅꯕ ꯃꯈꯥ ꯇꯥꯅ ꯆꯥꯕ ꯉꯝꯅꯕꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗꯁꯨ ꯍꯥꯏꯖꯩ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯂꯣꯁꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯔꯒꯦ. ꯑꯗꯨꯒ ꯉꯁꯤ ꯏꯃꯥꯒ ꯑꯩꯒ ꯔꯥꯖꯨꯒ ꯁꯥꯟꯅꯕ ꯋꯥꯍꯩꯁꯦ ꯑꯩ ꯏꯁꯣꯔꯒꯤ ꯊꯧꯒꯜꯗꯁꯨ ꯑꯩ ꯁꯤꯖꯤꯟꯅꯒꯦ. ꯏꯁꯣꯔꯒꯤ ꯊꯧꯒꯜꯗ ꯈ꯭ꯔꯤꯁꯇꯗ ꯂꯩꯈ꯭ꯔꯕꯁꯤꯡ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ, ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯀꯌꯥꯠ ꯑꯃꯠꯇꯅꯤ. ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯀꯣ, ꯈ꯭ꯔꯤꯁꯇꯗ ꯑꯃꯠꯇꯅꯤ. ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯒꯤ ꯑꯋꯥꯕꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯟꯅꯤ ꯁꯔꯒꯒꯤꯁꯨ.
ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯒꯤ ꯑꯋꯥꯕ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯅꯤꯡꯉꯥꯏꯒꯤ ꯂꯩꯇꯕ ꯑꯗꯨ ꯚꯔꯥꯗꯤ ꯄꯤꯗꯕ ꯌꯥꯔꯛꯇꯕꯀꯣ ꯏꯃꯥ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯁꯜꯂꯛꯄ ꯁꯨꯃꯥꯏꯅ ꯀꯌꯥ ꯇꯧꯕꯁꯦ ꯇꯥꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯏꯃꯥ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯍꯟꯊꯕꯤꯒꯅꯨꯀꯣ ꯏꯃꯥ ꯍꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯟꯗꯛꯁꯦ ꯋꯥꯃꯟꯗꯅ ꯑꯗꯒꯤ ꯑꯩꯁꯦ ꯑꯃꯨꯛ ꯈꯜꯂꯦꯀꯣ ꯏꯁꯣꯔ ꯅꯪꯁꯤꯕꯨ ꯃꯤꯠ ꯇꯥꯡꯉꯕ ꯖꯥꯠꯂꯥ ꯅꯥ ꯄꯪꯉꯕ ꯖꯥꯠꯂꯥ ꯀꯥꯏꯅ ꯏꯊꯟꯗ ꯑꯃꯨꯛꯁꯨ ꯇꯧꯔꯦꯀꯣ ꯑꯩ ꯈꯟꯗ ꯋꯥꯔꯧꯗꯅ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯏꯊꯟꯗ ꯑꯃꯨꯛ ꯀꯥꯗ ꯃꯅꯨꯡꯗ ꯏꯊꯟꯗ ꯆꯪꯉꯒ ꯏꯁꯣꯔ ꯑꯩ ꯂꯥꯟꯈ꯭ꯔꯦꯀꯣ ꯑꯩꯅ ꯅꯠꯇꯕ ꯏꯁꯣꯔ ꯅꯉꯣꯟꯗ ꯋꯥꯍꯩ ꯀꯌꯥ ꯉꯥꯡꯈ꯭ꯔꯦ ꯀꯥꯏꯅ ꯍꯣꯏ ꯑꯗꯨꯅꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗ ꯏꯁꯣꯔꯗ ꯍꯦꯟꯅ ꯅꯛꯁꯤꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯂꯥꯝꯃꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯛꯄ ꯃꯇꯝꯗ ꯆꯥꯛ ꯆꯥꯅꯤꯡꯉꯛꯄꯗꯣ ꯀꯣ ꯑꯗꯨꯒ ꯆꯥꯛꯀ ꯆꯦꯡꯒ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯅ ꯇꯧꯋꯤꯗꯅ ꯏꯃꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯑꯋꯥꯕ ꯑꯅꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯣꯔꯗ ꯍꯦꯟꯅ ꯅꯛꯁꯤꯟꯒꯗꯕꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯋꯥꯍꯟꯕ ꯅꯠꯇꯦ ꯏꯃꯥꯀꯣ ꯏꯁꯣꯔꯅ ꯋꯥꯍꯟꯕ ꯅꯠꯇꯦ ꯋꯥꯍꯟꯅꯤꯡꯅ ꯋꯥꯍꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯐꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯇꯧꯔꯛꯄ ꯊꯕꯛꯁꯦ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯐꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯤꯌꯦꯅ ꯍꯥꯏꯀꯣ ꯍꯦꯟꯅ ꯏꯁꯣꯔꯗ ꯅꯛꯁꯟꯕ ꯌꯥꯅꯕꯒꯤ ꯂꯝꯕꯤꯁꯨ ꯑꯣꯏꯍꯟꯕꯤꯁꯅꯨ ꯑꯗꯨꯒ ꯏꯃꯥꯒꯤ ꯏꯃꯨꯡꯗꯁꯨ ꯃꯔꯥꯡ ꯀꯥꯏꯕ ꯕ꯭ꯂꯦꯁꯤꯡ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯏꯅꯥꯎ ꯔꯥꯖꯨ ꯃꯥꯒꯤ ꯑꯅꯥꯕꯗꯨꯁꯨ ꯄꯨꯡꯐ ꯐꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯊꯥꯖꯔꯕ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯖꯥꯁꯤꯡ ꯀꯌꯥꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯏꯃꯥ ꯍꯣꯏꯒꯤ ꯑꯋꯥꯕꯗꯨꯗ ꯑꯗꯨꯒ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯃꯔꯨ ꯑꯣꯏꯅ ꯃꯥꯒꯤ ꯑꯅꯥꯕꯁꯤꯗ ꯐꯅꯅꯕ ꯃꯌꯥꯝ ꯆꯪꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯏꯁꯣꯔꯗꯁꯨ ꯍꯥꯏꯖꯒꯅꯤ ꯑꯗꯨꯒ ꯄ꯭ꯔꯦꯌꯔꯒ ꯂꯣꯏꯅꯅ ꯏꯃꯥ ꯍꯣꯏꯒꯤ ꯑꯋꯥꯕꯗꯣ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕꯅꯤꯅ ꯆꯥꯗꯕꯁꯨ ꯌꯥꯔꯛꯇꯕꯅꯤꯅꯀꯣ ꯏꯃꯥ ꯁꯣꯏꯗꯅ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯅꯤꯡꯅꯤ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯅꯤ ꯏꯃꯥꯅ ꯏꯃꯥꯒ ꯑꯩꯒ ꯔꯥꯖꯨꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯕꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯗꯒꯤ ꯑꯆꯧꯕ ꯏꯁꯣꯔꯒꯤ ꯊꯧꯒꯜꯅꯤ ꯏꯃꯥ ꯈꯪꯕ꯭ꯔꯥ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯅꯥꯁꯨ ꯋꯥꯗꯕ ꯉꯝꯗꯦ ꯑꯋꯥꯕ ꯑꯅꯥꯕ ꯍꯥꯏꯕꯁꯦ ꯈꯨꯄꯥꯛ ꯈꯨꯅꯝꯅꯤꯀோ ꯂꯥꯛꯏ ꯑꯗꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗꯗꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯃꯔꯨꯞꯇꯤ ꯌꯥꯝꯃꯦꯕ ꯀꯣ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯔꯨꯞꯇꯤ ꯌꯥꯝꯒꯅꯤ ꯂꯥꯏꯔꯔꯒꯗꯤ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯉꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯤꯕ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯗꯤ ꯂꯥꯏꯔꯕꯁꯤꯡ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯁꯦ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯩꯅꯀꯣ ꯏꯃꯥ ꯀꯩꯅꯣꯗ ꯍꯟꯗꯛ ꯏꯆꯦ ꯑꯅꯤꯈꯛꯇ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯎꯕ꯭ꯔꯥ ꯚꯤꯗꯤꯑꯣꯗꯣ ꯃꯈꯣꯏ ꯍꯤꯞꯄꯝ ꯂꯩꯇꯕ ꯃꯈꯥꯗ ꯍꯤꯞꯄ ꯒꯦꯁ ꯂꯩꯇꯗꯅ ꯁꯤꯡꯗꯒ ꯊꯣꯡꯕ ꯁꯤꯡ ꯂꯩꯇꯗꯅ ꯅꯣꯡ ꯆꯨꯗꯅ ꯆꯔꯨꯗꯒ ꯊꯣꯡꯉꯦꯕ ꯑꯗꯨꯒꯤꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯃꯌꯥꯡ ꯅꯨꯄꯥ ꯑꯃ ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯦ ꯃꯥꯁꯦ ꯍꯤꯟꯗꯨꯅꯦ ꯑꯗꯣ ꯃꯥꯅ ꯌꯦꯡꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯕ ꯗꯗꯥ ꯅꯪꯅ ꯄꯥꯡꯉꯤꯕ ꯃꯇꯦꯡꯗꯣ ꯑꯗꯣ ꯗꯥꯏꯔꯦꯛ ꯏꯁꯣꯔꯗ ꯄꯥꯡꯕꯅꯤ ꯍꯥꯏ ꯍꯜꯂꯦꯂꯨꯌꯥ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯌꯥꯝꯅ ꯑꯊꯣꯏꯕ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯅꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯍꯥꯏꯁꯦ ꯆꯥꯎꯕꯁꯦ ꯑꯩꯈꯣꯏ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯥ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯏꯄꯥꯅꯤ ꯍꯣꯏ ꯑꯗꯣ ꯁꯣꯏꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤꯂꯤꯟꯗꯔꯁꯦ ꯂꯩꯔꯝꯃꯦ ꯁꯤꯂꯤꯟꯗꯔ 2-3 ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯅꯤꯡꯉꯥꯏ ꯑꯗꯒꯤ ꯑꯃ ꯂꯩꯔꯛꯇꯕꯅꯤꯅ ꯑꯗꯨꯝ ꯌꯣꯟꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯂꯤꯟꯗꯔ 3 ꯑꯗꯨꯝ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯅ ꯂꯩꯔꯪꯗ ꯇꯧꯔ ꯊꯣꯡꯖꯔꯦꯕꯀꯣ ꯇꯧꯔꯤꯁꯦ ꯐꯤꯕꯝ ꯑꯃ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯋꯥꯍꯟꯕꯤꯗꯦ ꯈꯤꯇꯪ ꯋꯥꯔꯒꯁꯨ ꯊꯃꯣꯏꯗꯗꯤ ꯏꯪꯊꯕꯗꯤ ꯑꯗꯨꯝ ꯄꯤꯕꯤꯕ ꯏꯁꯣꯔꯅ ꯃꯥꯅꯤ ꯏꯁꯣꯔ ꯂꯩ ꯃꯥ ꯀꯩꯁꯨ ꯋꯥꯈꯜ ꯃꯤꯅ ꯎꯕꯗꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯕꯤꯌꯦꯕꯀோ ꯑꯋꯥꯠꯄ ꯂꯩꯇꯕ ꯑꯣꯏꯅ ꯎꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯡꯗ ꯋꯥꯖꯕꯗꯨꯗꯤ ꯃꯣꯏꯅ ꯎꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗ ꯏꯃꯥ ꯍꯣꯏꯅ ꯋꯥꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯎꯏꯀꯣ ꯏꯃꯥ ꯍꯣꯏ ꯏꯁꯣꯔꯅꯗꯤ ꯎꯕꯤꯕ ꯁꯣꯏꯗꯅ ꯃꯔꯝ ꯑꯗꯨꯅꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯏꯃꯥ ꯍꯣꯏꯗ ꯏꯅꯥꯎ ꯍꯣꯏꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯁꯦ ꯑꯗꯣ ꯏꯃꯥꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥꯅꯣ ꯑꯉꯥꯡ 4ꯅꯤ ꯅꯨꯄꯥ 3 ꯑꯗꯒꯤ ꯅꯨꯄꯤ 1 ꯈꯛꯇꯪ ꯏꯆꯥ ꯅꯨꯄꯤ ꯍꯦꯛ
Takilabam Adora kind of Yoropodo Zagida. And this is sanity mamma Tandaneva Masu. Angang wedding at the Gizahini Panda, Navasina. So he how you sugarly hide it at the Shonabudi Loto period. And the massage cannot own a body cannot own the head. Hoi ma kasi ulang tak nabi kan Yesus Kristus lay ma hing bay pa ni ma kaya sanari ba ko sanari ba masida Yesus Kristus yaw rin ko so ima now dam tang pibiu raju da hello now se hana sorgi fellowship tawrami thogol tawrami na hai ko ado inaw se Yesus Kristus gi isay gospel isay gumba sakibra Gospel isay ka sakiram bravo hana isoro thagat pagi isay ko tayo yaman sa habidi mayam na adum ay je akogi church ki worship mo na uraga akogi kare magpinatte adum ya akogi worship dida di akogi yamba alak paina na naman lay ko ko ma ko ay na bukili so ina lay jaban si sa adum si su yawo sun nam je in hai na badagi Ito, inawgi. Masisasya, ako'y pastor na di, adum ay siya, adum siya sa papayahanin ba tayo, adum mana, adum na su, kay hani, mana, naragalay ba dito ay su, nung pastor ay na budi, kasi taro ay nangi, taga ba dito na, natawa daw ni Koko daw nila budi, haigi, adum kasi, at matang dito, ako pa si, kaya budi, ewan da, 저기 다잡으나 이거다 북락까지 이남감도 하다 나 이거 이제 하나 이제 되고 이제 이거는 나름이지 그래서 나야가 라이브 콜리가 아니 저기 스크린에 더벌더 이제 제일 이거 매한테 아니 나리 좀 달링한 거는 거자 이제 약간 아주 한때기 마땅히 그리노 강대여자 좀 수많은 스토리스네요 ꯍꯣꯏ ꯑꯗꯨ ꯀꯩꯁꯨꯝ ꯂꯥꯡꯇꯛꯅꯒꯅꯨ ꯈ꯭ꯔꯤꯁꯇꯟ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯔꯣꯝꯗ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯕꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨꯀꯣ ꯑꯗꯣ ꯑꯩ ꯏꯅꯥꯎꯗ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯇꯧꯖꯒꯦ ꯏꯅꯥꯎꯁꯦ ꯒꯣꯁꯄꯦꯜ ꯏꯁꯩꯁꯨ ꯁꯛꯄꯤꯔꯝꯃꯤ ꯁꯛꯏꯀꯣ ꯑꯗꯨꯒ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯨ ꯃꯈꯥ ꯇꯥꯅ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯇꯧꯍꯟꯕꯤꯒꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝꯅ ꯇꯥꯕꯁꯤꯗ ꯏꯅꯥꯎꯅ ꯆꯔꯆ ꯀꯥꯕ ꯉꯝꯗ꯭ꯔꯒꯁꯨ ꯀꯣ ꯆꯔꯆꯇ ꯂꯩꯔꯤꯕ ꯃꯤꯗꯨꯗꯤ ꯈꯖꯤꯛ ꯈꯛꯇꯅꯦꯕ ꯑꯗꯨꯕꯨ ꯉꯁꯤ ꯌꯦꯡꯉꯛꯀꯗꯧꯕꯁꯤꯗꯤ ꯃꯌꯥꯝ ꯑꯃꯅꯤ ꯑꯗꯣ ꯏꯅꯥꯎꯅ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯃꯤꯡꯗ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯗ ꯖꯤꯁꯨꯒꯤ ꯀ꯭ꯔꯣꯁꯇ ꯎꯔꯤꯕꯗꯣ ꯑꯩꯒꯤ ꯏꯄꯥ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯏꯁꯩꯗꯣ ꯖꯤꯁꯨꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯝꯇꯪ ꯏꯅꯥꯎꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯣ ꯃꯌꯥꯝꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯗꯣ ꯏꯅꯥꯎ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯃꯨꯊꯠꯄꯤꯌꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯒ ꯇꯥꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯅꯥꯎꯅ ꯈꯤꯇꯪ ꯍꯧꯔꯞꯅꯀꯣ ꯃꯈꯣꯟꯁꯦ ꯑꯗꯨꯒꯤ ꯖꯤꯁꯨꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯁꯛꯄꯤꯔꯛꯑꯣꯅꯣ ꯑꯁꯤ ꯏꯁꯣꯔꯗ ꯄꯤꯕ ꯏꯁꯣꯔꯗ ꯑꯗꯣꯝꯅ ꯀꯠꯂꯤꯕꯅꯤ ꯍꯥꯏꯅ ꯏꯁꯣꯔꯗ ꯑꯗꯣꯝꯅ ꯈꯨꯗꯣꯜ ꯇꯝꯃꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯁꯛꯄꯤꯌꯨ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯒꯣꯁꯄꯦꯜ ꯁꯤꯡꯒꯔ ꯕ꯭ꯔꯗꯔꯅ ꯈꯨꯝꯕꯒꯤ ꯏꯁꯩꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯣꯖꯥꯅꯤ ꯃꯍꯥꯛꯀꯤ ꯏꯁꯩꯁꯦ ꯑꯩꯅ ꯌꯥꯝꯅ ꯊꯥꯏꯅꯗꯒꯤ ꯑꯅꯝꯕꯅꯁꯨ ꯑꯣꯖꯥ ꯖꯣꯟꯒ ꯑꯣꯖꯥꯅ ꯈꯣꯝꯕꯒꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯗꯒꯤ ꯑꯅꯝꯕꯅ ꯑꯩꯁꯦ ꯏꯁꯣꯔꯗꯁꯨ ꯂꯥꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯃꯥꯅꯤ ꯑꯗꯨꯅ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯣꯖꯥ ꯌꯥꯝꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯖꯤꯁꯨꯒꯤ ꯀ꯭ꯔꯣꯁꯇ ꯎꯔꯤꯕꯁꯦ ꯑꯩꯒꯤ ꯏꯄꯥ ꯅꯍꯥꯛꯀꯤ ꯊꯃꯣꯏꯅꯤ ꯇꯥꯈꯤꯕ ꯖꯤꯁꯨꯒꯤ ꯏꯗꯨꯁꯨ ꯑꯩꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯅꯤ ꯖꯤꯁꯨꯒꯤ ꯀ꯭ꯔꯣꯁꯇ ꯎꯔꯤꯕꯁꯦ ꯑꯩꯒꯤ ꯏꯄꯥ ꯅꯍꯥꯛꯀꯤ ꯊꯃꯣꯏꯅꯤ ꯇꯥꯈꯤꯕ ꯖꯤꯁꯨꯒꯤ 이두수 아이고 나 눈시버기 이치니 코스타마나 또비키바 그야두나 이펑다 퐁도 피레 이과나야 야
yam aibu nungsibi aibu nungsibi ipanangna yamna nungsibi. Hallelujah, hallelujah. Isor nahakna aigi ithakta shauvirero wari pire ipa nahakna aigi iral singlero wasal pire hamakpa yaudhraba nangi Jisuna aigi irasin puhankiduna maraitaba nangi Jisuna aigi irasin puhankiduna mayiksin fondo pire ipanangaya yam aibu nungsibi aibu nungsibi aibu nungsibi baba nangna Hallelujah. yamna nungsibi aigi thamoy asinafo irasirasu isor nangna herchawba thamoydagi pangalaba isugi idugi mapana itangthona nangonda changba ngamhanbire mapum phaba ngamjadraba aibu ipana nungsina fondo pire ipanang naya yam aibu nungsibi aibu nungsibi ipanang na yam nungsibi. Amen. Amen, amen, hallelujah. Praise the Lord. Fazai now na sakpirakpase hek ishorgi tabiriba punamak pu ishorna sokpiramgani azuki mati inawgi khonjel fazai aduga ishorna su yengbiu inawna church kawa ngamde haina wakhanda khalambado ado ishorgi nungsiba ishorna direct losan bikhrabani inaw karisu tawroi wakhal handabigano aduga inawda prayer gi oina sum prayer sum ayamna oja sing kayana cheichel kayana prayer support laani aduga financial support su soidan lakani ai thase koinaw hoi 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 sise ekhoi ni ekhoi gi shor gi thogol se koi tominasi doi aroi boy namtang prayer tawjarake ko hoi yai oja hallelujah 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 thagachari pa abba paishona hakti thamjalna masi koi tekta kaidana leijubani paishona hakti ahing bani na hakti kanbiu mapuni aikhoi gi damakte ipa nahak leiri ekhoi kanasu mathau ta de maramje ekhoi na khangkhre ipa ishona hakna no Jesu Christ kana no pavitra atma thawai singba holy spirit kana no haibu prabhu thagachari inaw rasiga ipa wari sanan bangamani bagi damakte ipa ishora masu inaw gi hakchangda anaba fawi aduga hidak sabu khare amasung hidak ki leinabagi paisa yam yame amasung leiba ngamaktaba aduga bharada leiba bharagi rent pinabagi paisa leiraktaba paisa ga lan maram oiraga thabak subam nombam leiraktaba aduga inausina salon gi hangjadun leirambado anabsina maram oiraga tha mari manga magi income leiraktaba matamda yamna wabagi condition se pa nasana tajubuda nungaijudi prabhu nasana haiziri inawgi ahanbada magi hakchanggi anabase lawthokpiu ipa ishor aduga inawgi akhoi imung manungda financial gi oiba lambi punamak financial gi oiba physical gi oiba mari punamak ipana hangdokpiduna sargadagi blessing marang kaina haithabi prabhu thagachari pa yengdiriba amasung tabiriba punamak ipana thokpiu ipa ishor
ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯑꯃꯒꯤ ꯑꯋꯥꯕꯗ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯣ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯃꯆꯥꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯕꯗꯣ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯈꯪꯕꯤ ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯊꯧꯒꯜ ꯇꯧꯍꯟꯕꯤꯕꯅꯤ ꯏꯄꯥ ꯏꯁꯣꯔ ꯅꯆꯥꯅ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯅꯆꯥꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯄꯥꯁꯇꯔ ꯑꯃꯕꯨ ꯐꯨꯔꯝꯕ ꯃꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯄꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯐꯠꯇꯕꯗꯣ ꯑꯐꯕ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕꯁꯤ ꯏꯄꯥ ꯅꯪꯉꯣꯟꯗꯒꯤ ꯈꯪꯈ꯭ꯔꯦ ꯏꯄꯥ ꯅꯪꯗꯤ ꯍꯥꯠꯇꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯏꯅꯥꯎ ꯔꯥꯖꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯏꯄꯥꯒꯤ ꯃꯔꯥꯡ ꯀꯥꯏꯕ ꯀꯟꯕꯤꯕꯒꯤ ꯁꯔꯒꯒꯤ ꯑꯣꯏꯕ ꯄꯥꯡꯒꯜꯗꯣ ꯅꯍꯧꯅꯅ ꯍꯩꯊꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ ꯏꯄꯥꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯑꯩꯈꯣꯏꯅ ꯈꯪꯏ ꯏꯄꯥ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯒꯁꯨ ꯏꯄꯥ ꯅꯍꯥꯛꯇꯤ ꯃꯥꯡꯉꯣꯏ ꯑꯗꯨꯒ ꯏꯄꯥꯕꯨ ꯊꯥꯖꯈ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯏꯄꯥꯅ ꯀꯩꯗꯧꯉꯩꯗ ꯊꯅꯝꯃꯣꯏ ꯊꯥꯗꯣꯛꯄꯤꯔꯣꯏ ꯑꯗꯨꯕꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯊꯝꯕꯤꯒꯅꯤ ꯍꯜꯂꯦꯂꯨꯌꯥ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯅꯥꯎ ꯔꯥꯖꯨꯒꯤ ꯏꯃꯨꯡ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯄꯥꯅ ꯅꯍꯧꯅꯅ ꯁꯣꯛꯄꯤꯌꯨ ꯂꯦꯝꯍꯧꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯗ ꯏꯄꯥꯅ ꯂꯣꯏꯅꯕꯤꯌꯨ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯐꯗꯨꯅ ꯃꯉꯣꯟꯗ ꯑꯋꯥ ꯑꯅꯥ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯏꯄꯥ ꯏꯁꯣꯔ ꯖꯦꯍꯣꯚꯥ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥꯅꯨꯄꯥ ꯅꯍꯥꯛꯀꯤ ꯅꯊꯝꯃꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯑꯩꯈꯣꯏꯒꯤꯅ ꯀꯟꯕꯤꯕ ꯃꯄꯨ ꯏꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯊꯕꯛ ꯁꯨꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯜꯂꯦꯂꯨꯌꯥ ꯑꯃꯦꯟ ꯑꯃꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯍꯣꯏ